ngasi ayuk khanghaudana humlakhiba len yaoba akanba nonglei nungsitna khongjom amadi akoibada leiriba mafamsingda yum kaya humdoktuna amang ata thok-hankhre jawrakna ayuki pung mapalnom tabada thawal district ki manungda leiba khongjomda yum mari yauna poultry farm ama loinana mafam adugi uwa electric post na chingba kaya len yaoba nonglei nungsit aduna humdokhre hairi ngasi gi nonglei nungsit aduna khongjom police station gi manungda leiba sapam sangai khongda leiba thodam nederje jahi nifugi yum phuktuna humdokhi imung adugi miyoi sing laifam leitabadage thangnabada leiba manau nupagi yumda hongjinduna lehori amaromda sapam sangai khongda leiba konthaujam gauda sagar jahi nifumanga kauba miyoi amagi yen loizaba farm amaso makhong phuktuna nungsitna phukre hari Khongjom Bazar da laiba Sairom Rakesh chahi nifu mahakiyum gi mathak thangba saruki jingha yauna humdokhiduna laikai adugi Sairom Nawang amade Sairom Nanau gi yumda tasinduna ama ata tahanki ngasigi len yawba nonglei nungsit aduda misi mina asok apandi yawhodre haina police ki phangba pauna hairi mayum nungsitna humdok pikraba sapam sangai khongdagi thodam netrajitna phongdorakpada mahaki yum Pakhanoina Khanduna Laibani, Haujik Lehoriba, Haibabu, Imungi Poche Khara, Amadi Yumbam Asikhakta, Naihore. Jawrakna Lupa Lak Taruklomgi Oigedaba Malchang amang ata Thokalamne Haina Fongdoraki. Amang ata Silapan Nongei, Setana, amang ata Toy, I sing I the Legato of the Pakalo and Kanjaraga, some Lejavanero, Libak Tea. Ngoi leba pochai loi na sok rai tare so mi mak ti so dra lai ko de ko na je sing ja de ni che college chel ho ji na ko sian tok ko de cham ki so dra do lak tarung ki sang ma na nung phau nung loi tv nung gi phang upu kang do loi na sok ki bai tare